ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯉꯔꯥꯡꯒꯤ ꯊꯥꯒꯠꯈꯤꯕ ꯚꯤꯗꯤꯑꯣꯗꯣ ꯚꯥꯞ ꯇꯥꯗꯕ ꯃꯌꯥꯝ ꯌꯥꯎꯕꯗꯣ ꯑꯩ ꯗꯦꯃꯣ ꯑꯣꯏꯅ ꯇꯧꯒꯗꯕꯗꯣ ꯉꯁꯤ ꯎꯠꯆꯒꯦ ꯍꯥꯏꯗꯅ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯑꯃꯨꯛ ꯏꯅꯧ ꯅꯧꯅ ꯁꯦꯝꯕꯅꯤ ꯑꯗꯣ ꯉꯔꯥꯡꯒꯤꯗꯨꯗ ꯍꯪꯉꯛꯄ ꯋꯥꯍꯪ ꯑꯃꯈꯛ ꯌꯥꯎꯏ ꯃꯁꯤ ꯑꯩꯈꯣꯏꯒꯤꯅ ꯇꯧꯒꯗꯕ ꯅꯨꯃꯤꯠꯁꯤꯒ ꯃꯥꯟꯅꯗꯕꯒꯤ ꯃꯁꯤ ꯂꯧꯕꯁꯦ ꯑꯩꯈꯣꯏꯒꯤ ꯅꯤꯌꯣꯝꯗ ꯁ꯭ꯃꯥꯔꯠꯇ ꯆꯠꯄ ꯍꯥꯏꯕ ꯑꯃ ꯂꯩ ꯕꯩꯁꯅꯕꯤꯖꯝ ꯆꯠꯄ ꯍꯥꯏꯕ ꯑꯃ ꯂꯩ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯆꯠꯅꯔꯝꯕ ꯍꯤꯟꯗꯨ ꯙꯔꯃꯁꯤꯗꯤ ꯕꯩꯁꯅꯕꯤꯖꯝ ꯍꯥꯏꯗꯨ ꯆꯠꯅꯕꯅꯤ나 ꯃꯁꯦ ꯑꯩꯈꯣꯏꯅ ꯀꯩꯗꯧꯒꯦꯗ ꯀꯨꯟꯒ ꯅꯤꯄꯥꯟꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠꯁꯦ ꯗꯦꯠ 30ꯗ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯇꯥꯏ ꯑꯗꯨꯒ ꯀꯨꯟꯃꯥꯄꯟꯅꯤ ꯄꯥꯟꯕꯁꯤꯅ 31ꯗ ꯇꯥꯏ ꯑꯗꯨ 29ꯗ ꯇꯧꯕ ꯑꯩꯈꯣꯏ ꯃꯄꯥꯟ ꯂꯝꯒ ꯇꯧꯕꯗ ꯅꯣꯡꯃ ꯈꯦꯠꯅꯔꯛꯄꯒꯤꯁꯦ ꯕꯩꯁꯅꯕꯤꯖꯝ ꯆꯠꯄꯩꯅꯤ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯄꯥꯝꯕꯤꯔꯒꯗꯤ ꯑꯗꯨꯝ ꯁ꯭ꯃꯥꯔꯠꯇꯒꯤꯗꯨꯗ ꯂꯧꯔꯒ ꯑꯗꯨꯝ ꯇꯧꯕꯤꯔꯁꯨ ꯌꯥꯏ ꯑꯗꯨꯒ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯕꯩꯁꯅꯕꯤꯖꯝꯒꯤ ꯑꯣꯏꯅ ꯇꯧꯕꯅ ꯗꯦꯠ 30 ꯅꯨꯃꯤꯠꯁꯤꯗ ꯇꯧꯖꯕꯁꯤꯒꯤ ꯑꯣꯏꯅ ꯊꯥꯒꯠꯆꯔꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯌꯦꯡ ꯇꯧꯗꯣꯏꯁꯤꯗ ꯑꯗꯨꯅ ꯁꯤꯗ ꯑꯩꯈꯣꯏꯅ ꯍꯌꯦꯡ ꯄꯨꯖꯥꯁꯦ ꯇꯧꯕꯗ ꯆꯪꯒꯗꯕ ꯄꯣꯠꯁꯤꯡꯗꯣ ꯑꯩ ꯂꯣꯏ ꯇꯌꯥꯔꯤ ꯇꯧꯖꯔꯦ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯌꯥꯝ ꯍꯪꯕꯀꯣ ꯐꯤ ꯑꯉꯥꯡꯕ ꯑꯁꯣꯟ ꯑꯃ ꯑꯗꯨ ꯌꯦꯂꯣ ꯃꯆꯨꯒꯤ ꯐꯤꯁꯦ ꯁꯦꯠꯀꯗꯕꯅꯤꯀꯣ ꯅꯨꯄꯤ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯅꯨꯄꯥ ꯑꯣꯏꯔో ꯌꯦꯂꯣ ꯃꯆꯨꯒꯤ ꯐꯤꯖꯣꯜꯁꯦ ꯁꯦꯠꯄꯤꯌꯨ ꯑꯗꯨꯒ ꯂꯣꯏꯅꯅ ꯐꯤ ꯑꯉꯥꯡꯕꯒꯤ ꯑꯁꯣꯟ ꯑꯗꯣꯝꯗ ꯁꯨꯛ ꯌꯥꯝ ꯄꯥꯛꯄ ꯅꯠꯇ꯭ꯔꯒꯁꯨ ꯌꯥꯏꯀꯣ ꯑꯗꯨꯝ ꯑꯩꯒꯤ ꯄꯨꯖꯥ ꯇꯧꯗꯣꯔꯤꯕ ꯃꯐꯝꯗꯨꯒꯤ ꯆꯥꯟꯅꯒꯗꯕ ꯃꯑꯣꯡꯗꯨꯗ ꯃꯇꯧ ꯑꯁꯨꯝꯅ ꯊꯥꯕꯤꯔꯣ ꯃꯁꯤ ꯊꯥꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ ꯄꯥꯇ꯭ꯔ ꯑꯃ ꯊꯥꯔꯁꯨ ꯌꯥꯏ ꯑꯗꯣꯝꯅ ꯑꯩꯈꯣꯏꯒꯤ ꯁꯦꯟꯖꯦꯡꯒꯤ ꯅꯠꯇ꯭ꯔꯒ ꯀꯣꯔꯤꯒꯤ ꯑꯣꯏꯔꯁꯨ ꯍꯥꯏꯗꯤ ꯀꯩꯒꯤꯅꯣꯗ ꯆꯐꯨ ꯑꯃ ꯍꯥꯞꯄꯛꯀꯗꯣꯔꯤꯅ ꯆꯐꯨꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯅꯕꯀꯣ ꯑꯩꯈꯣꯏꯅ ꯆꯐꯨꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯊꯝꯅꯕ ꯃꯈꯥꯗ ꯇꯦꯡꯀꯣꯛꯀꯨꯝꯕ ꯃꯆꯥ ꯑꯃ ꯊꯝꯕꯁꯤꯁꯨ ꯌꯥꯏ ꯑꯗꯨꯒ ꯑꯩꯅ ꯉꯔꯥꯡ ꯍꯥꯏꯈꯤꯕ ꯄꯣꯠꯇꯨꯗ ꯉꯁꯥꯏꯒꯤ ꯆꯐꯨꯁꯤꯒꯤ ꯃꯅꯨꯡꯗ ꯆꯦꯡꯁꯦ ꯍꯩꯌꯨ ꯍꯥꯏꯕꯅꯦꯕꯀꯣ ꯆꯦꯡꯁꯦ ꯈꯔ ꯂꯧꯕꯤꯔꯣ ꯑꯗꯨꯒ ꯆꯦꯡꯁꯦ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯍꯩꯔꯅꯤ ꯆꯦꯡꯁꯦ ꯀꯌꯥꯝ ꯌꯥꯝ ꯍꯩꯕꯗꯨꯗꯤ ꯑꯗꯣꯝꯒꯤ ꯄꯥꯇ꯭ꯔꯗꯨꯒꯤ ꯃꯈꯥ ꯄꯣꯜꯂꯦꯀꯣ ꯆꯦꯡꯁꯤ ꯍꯩꯔꯕꯒꯤ ꯇꯨꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯍꯩꯔꯦ ꯑꯗꯒꯤ ꯆꯦꯡꯁꯤ ꯍꯩꯔꯒ ꯈꯤꯇꯪ ꯊꯟꯒꯦ ꯇꯧꯕꯒꯤ ꯃꯑꯣꯡ ꯐꯥꯎꯗ ꯍꯩꯕꯤꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯦꯡꯁꯤ ꯁꯨꯃꯥꯏꯅ ꯍꯩꯔꯅꯤ ꯆꯦꯡꯁꯤ ꯍꯩꯔ ꯃꯇꯨꯡꯁꯤꯗ ꯀꯩꯗꯧꯔꯦ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯊꯝꯆꯦꯠꯁꯤ ꯑꯩꯈꯣꯏꯒꯤ 21 ꯅꯠꯇ꯭ꯔꯒ ꯐꯪꯗ꯭ꯔꯒꯗꯤ ꯃꯔꯨ 3 ꯈꯛꯅ ꯌꯥꯏꯀꯣ ꯑꯩ ꯉꯁꯤꯒꯤꯗꯤ ꯗꯦꯃꯣ ꯑꯣꯏꯅ ꯇꯧꯕꯅꯤꯅ 3 ꯈꯛ ꯍꯥꯞꯆꯔꯒꯦ ꯑꯗꯣ ꯍꯌꯦꯡ ꯑꯗꯣꯝꯅꯁꯨ 3 ꯀꯠꯂꯒꯁꯨꯌꯥꯏ ꯅꯠꯇ꯭ꯔꯒꯅ 12 ꯀꯠꯄꯤꯔꯁꯨ ꯌꯥꯏꯀꯣ ꯁꯨꯃꯥꯏꯅ ꯊꯝꯆꯦꯠ ꯃꯔꯨ 3ꯁꯤꯂꯧꯕꯤꯔꯣ ꯊꯝꯆꯦꯠ ꯃꯔꯨ 3ꯁꯦ ꯂꯧꯔꯕꯒꯤ ꯇꯨꯡꯗ ꯀꯩꯗꯧꯗꯒꯦꯗ ꯁꯤꯒꯤ ꯊꯝꯆꯦꯠ ꯃꯔꯨ 3ꯁꯦ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯆꯐꯨꯁꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯟꯕꯤꯔꯣꯕꯀꯣ ꯁꯨꯃꯥꯏꯅ ꯍꯥꯞꯆꯤꯟꯕꯤꯔꯣ ꯆꯦꯡꯁꯤ ꯂꯩꯔ ꯃꯇꯨꯡꯗ ꯊꯝꯆꯦꯠ ꯃꯔꯨ 3ꯁꯤ ꯍꯥꯞꯄꯤꯔꯣ ꯀ꯭ꯋꯥꯁꯦ ꯌꯥꯝ ꯍꯪꯉꯦ ꯑꯩꯈꯣꯏꯒꯤ ꯑꯈꯦꯠꯄꯔ ꯍꯥꯏꯅ ꯆꯦꯡꯗ ꯍꯥꯞꯇꯣꯏꯅꯤꯅ ꯃꯀꯨ ꯌꯥꯎꯕꯗꯨꯗꯤ ꯅꯝꯊꯤꯕꯅꯤꯅ ꯍꯥꯞꯀꯨꯝꯁꯦꯕꯀꯣ ꯑꯗꯨꯅ ꯀ꯭ꯋꯥꯁꯦ ꯑꯈꯦꯠꯄ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯍꯥꯏꯗꯤ ꯁꯨꯄꯥꯔꯤꯁꯤꯗꯤ ꯆꯞꯄꯒꯗꯤ ꯀꯠꯅꯗꯕꯅꯤꯅꯀꯣ ꯑꯩꯈꯣꯏ ꯀ꯭ꯋꯥ ꯑꯈꯦꯠꯄꯁꯤ ꯃꯁꯤꯡ 5ꯈꯛ ꯂꯧꯕꯤꯔꯣ ꯀ꯭ꯋꯥ ꯑꯈꯦꯠꯄ ꯃꯁꯤꯡ 5ꯁꯦ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯃꯅꯨꯡꯗ ꯁꯨꯃꯥꯏꯅ ꯍꯥꯞꯆꯤꯜꯂꯅꯦꯕꯀꯣ ꯀ꯭ꯋꯥ ꯑꯈꯦꯠꯄꯁꯦ ꯁꯨꯃꯥꯏꯅ ꯃꯁꯤꯡꯁꯦ 5 ꯍꯥꯞꯆꯜꯂꯦ ꯍꯥꯞꯆꯜꯂꯕꯩ ꯇꯨꯡꯗ ꯀꯔꯤ ꯇꯧꯅꯤ ꯑꯩꯅ ꯁꯤꯗ ꯄꯨꯖꯥ ꯀꯠꯆꯗꯣꯔꯤꯁꯤꯗꯤ ꯃꯨꯔꯇꯤꯁꯦ ꯌꯦꯠꯂꯣꯝꯗꯒꯤ ꯍꯧꯔꯒꯅ ꯈ꯭ꯋꯥꯏꯗꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯌꯦꯠ ꯏꯊꯪ ꯊꯪꯕꯁꯤꯗ ꯂꯛꯁꯃꯤ ꯏꯃꯥ ꯂꯩꯔꯦ ꯑꯗꯒꯤꯗꯤ ꯑꯀꯥꯏ ꯑꯇꯣꯏ ꯄꯨꯝꯅꯃꯛ ꯃꯥꯡꯍꯟꯕ ꯒꯅꯦꯁ ꯂꯩꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯁꯔꯁꯇꯤ ꯏꯃꯥ ꯂꯩꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯀꯨꯕꯦꯔꯒꯤ ꯃꯨꯔꯇꯤ ꯑꯃ ꯂꯩꯔꯦ ꯂꯛꯁꯃꯤ ꯄꯨꯖꯥ ꯇꯧꯕ ꯇꯥꯔꯗꯤ ꯁꯔꯁꯇꯤ ꯌꯥꯎꯏ ꯃꯔꯝꯗꯤ ꯂꯛꯁꯃꯤꯒꯤ ꯍꯛꯆꯥꯡ ꯇꯪꯈꯥꯏꯗꯒꯤ ꯁꯔꯁꯇꯤ ꯑꯣꯏꯈꯤ ꯑꯗꯨꯒ ꯄꯨꯖꯥ ꯇꯧꯕ ꯃꯇꯝꯗꯁꯨ ꯂꯛꯁꯃꯤ ꯄꯨꯖꯥꯁꯤ ꯌꯥꯎꯗꯕ ꯍꯥꯏꯁꯦ ꯏꯌꯥꯃꯛ ꯌꯥꯗꯦ ꯑꯅꯤꯁꯦ ꯍꯛꯆꯥꯡ ꯇꯪꯈꯥꯏ ꯇꯪꯈꯥꯏ ꯑꯣꯏꯕꯅꯤꯅ ꯑꯗꯨꯅ ꯃꯨꯔꯇꯤ 4ꯁꯤ ꯁꯤꯗ ꯂꯩꯔꯦ ꯍꯌꯦꯡ ꯄꯨꯖꯥ ꯇꯧꯖꯒꯗꯧꯔꯤꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯨꯕꯦꯔꯁꯤꯅꯤ ꯚꯒꯋꯥꯟ ꯀꯨꯕꯦꯔꯁꯦ ꯑꯗꯨ ꯑꯩꯅ ꯄꯤꯖꯔꯤꯕ ꯊꯝꯖꯔꯤꯕ ꯄꯣꯠꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯃꯍꯥꯂꯛꯁꯃꯤ ꯖꯟꯇ꯭ꯔ ꯑꯃ ꯌꯥꯎꯔꯦ ꯑꯗꯨꯒ ꯁ꯭ꯔꯤ ꯖꯟꯇ꯭ꯔꯒꯤ ꯂꯛꯁꯃꯤꯒ ꯒꯅꯦꯁꯀ ꯌꯥꯎꯕ ꯀꯣꯏꯟ ꯑꯃ ꯌꯥꯎꯔꯦ ꯔꯨꯗ꯭ꯔꯥꯛꯁ ꯑꯃ ꯂꯩꯔꯦ ꯒꯣꯝꯇꯤ ꯆꯀ꯭ꯔ ꯂꯩꯔꯦ ꯑꯗꯨꯒ ꯀꯨꯔꯃ ꯑꯕꯇꯥꯔ ꯇꯧꯈꯤꯕꯒꯤ ꯀꯨꯔꯃ ꯊꯦꯡꯒꯨꯗꯨ ꯂꯩꯔꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯀꯨꯕꯦꯔꯒꯤ ꯑꯩꯈꯣꯏꯒꯤ
ꯀꯨꯕꯦꯔꯒꯤ ꯂꯟꯒꯩꯗꯒꯤ ꯁꯣ ꯂꯟ ꯊꯨꯝꯁꯤ ꯂꯧꯅꯅꯕ ꯑꯗꯨꯒꯤ ꯍꯥꯡꯅꯅꯕ ꯁꯣꯖꯩꯗꯣ ꯂꯩꯔꯦ, ꯂꯛꯁꯃꯤ ꯏꯃꯥꯒꯤ ꯆꯣꯔꯣꯟ ꯂꯩꯔꯦ꯫ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯁꯤꯒꯤ ꯄꯣꯠꯁꯤꯡꯁꯦ ꯃꯁꯤꯗꯤ ꯗꯤꯄꯥꯅꯤꯇꯥ ꯅꯨꯃꯤꯠꯀꯤ ꯑꯗꯨꯒꯨꯝꯕ ꯑꯩꯅ ꯄꯨꯖꯥ ꯃꯆꯥ ꯑꯃꯈꯛ ꯄꯥꯡꯊꯣꯛꯆꯒꯗꯕꯗꯨꯗ ꯌꯥꯎꯕꯤꯕ ꯃꯤꯁꯤꯡꯗꯨꯗꯗꯤ ꯀꯝꯄ꯭ꯂꯤꯃꯦꯟꯇꯔꯤ ꯑꯣꯏꯅ ꯑꯩ ꯁꯤꯒ ꯄꯩꯔꯥꯏꯠ ꯃꯇꯨꯝ 100 ꯒ꯭ꯔꯥꯝꯒꯨꯝꯕꯒꯤ ꯄꯩꯔꯥꯏꯠ ꯑꯃꯒ ꯐ꯭ꯔꯤꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯀꯝꯄ꯭ꯂꯤꯃꯦꯟꯇꯔꯤ ꯑꯣꯏꯅ ꯄꯨꯖꯥ ꯌꯥꯎꯕ ꯃꯤꯈꯩꯗꯤ ꯄꯤꯖꯩ꯫ ꯑꯗꯨꯒ ꯃꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯊꯝꯃꯒ ꯂꯥꯠꯆꯕꯅꯤ꯫ ꯑꯗꯨꯅ ꯃꯇꯧ ꯑꯁꯨꯝꯅ ꯂꯥꯠꯆꯕ ꯁꯤꯒꯤ ꯃꯃꯥꯡꯁꯤꯗ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯆꯦꯡꯗꯣ ꯍꯩꯔꯦ, ꯆꯦꯡꯁꯦ ꯍꯩꯔꯕꯩ ꯇꯨꯡꯗ ꯑꯩꯈꯣꯏꯅ ꯇꯧ ꯑꯣꯏꯅ ꯍꯥꯏꯕꯁꯤ ꯈꯨꯖꯥꯏ ꯑꯣꯏꯅ ꯁꯤꯒꯨꯝꯕ ꯑꯃꯅ ꯃꯈꯨꯝ ꯈꯨꯝꯕꯤꯒꯦꯁꯨ ꯌꯥꯏ꯫ ꯑꯦꯅꯤ ꯑꯩꯈꯣꯏꯒꯤ ꯑꯔꯩꯕ ꯀꯣꯜ ꯑꯃꯅ ꯅꯠꯇ꯭ꯔꯒ ꯀꯩꯅꯣ ꯑꯃꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯉꯁꯥꯏꯒꯤ ꯆꯦꯡ ꯅꯨꯡ ꯍꯥꯞꯈꯤꯕ ꯄꯣꯠꯁꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯈꯨꯝꯖꯤꯟꯕꯤꯔꯣ꯫ ꯈꯨꯝꯖꯤꯟꯕꯤꯔꯕꯩ ꯇꯨꯡꯗ ꯀꯩꯗꯧꯗꯒꯦꯗ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯅ ꯏꯁꯤꯡ ꯍꯩꯔꯅꯦꯕꯀꯣ꯫ ꯏꯁꯤꯡꯁꯦ ꯕꯤꯛ ꯊꯟꯅ ꯍꯩꯗ꯭ꯔꯁꯨ ꯌꯥꯏꯀꯣ, ꯈꯔ ꯈꯛ ꯁꯨꯃꯥꯏꯅ ꯍꯩꯕꯤꯔꯣ꯫ ꯍꯩꯔꯕꯩ ꯇꯨꯡꯗ ꯀꯩꯗꯧꯗꯒꯦ ꯍꯥꯏꯕꯗ ꯑꯃꯈꯛ ꯊꯥꯗꯕꯤꯔꯣ꯫ ꯀꯣꯏꯟꯁꯦ ꯊꯥꯗꯔꯕꯩ ꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯆꯤꯅꯤꯁꯦ ꯁ꯭ꯄꯨꯟꯅ ꯇꯧꯔꯁꯨ ꯌꯥꯏꯀꯣ, ꯁ꯭ꯄꯨꯟ ꯑꯃ ꯍꯥꯞꯄꯤꯔꯁꯨ ꯌꯥꯏ꯫ ꯑꯗꯣ ꯑꯩꯒꯤꯁꯤꯗ ꯆꯤꯅꯤ ꯈꯔ ꯍꯥꯞꯄꯒꯦ꯫ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯆꯤꯅꯤ ꯈꯔ ꯍꯥꯞꯄꯦ꯫ ꯍꯥꯞꯄꯒ ꯈꯔ ꯑꯩꯅ ꯍꯥꯏꯕꯗꯗꯤ ꯌꯥꯍꯧꯗ꯭ꯔꯕ ꯃꯥꯜꯂꯦ ꯑꯗꯣ ꯙꯅꯤꯌꯥꯁꯦ ꯑꯩꯈꯣꯏꯒꯤ ꯂꯟ ꯊꯨꯝ ꯆꯪꯕꯗ ꯙꯟ ꯄꯟꯕꯗꯒꯤ ꯃꯁꯦ ꯀꯨꯕꯦꯔꯗ ꯀꯠꯄꯗ ꯃꯍꯩ ꯆꯥꯎꯋꯦꯗꯅ ꯑꯩꯈꯣꯏꯒꯤ ꯙꯅꯤꯌꯥꯁꯤ ꯀꯠꯅꯩ꯫ ꯙꯅꯤꯌꯥꯁꯤꯗꯤ ꯑꯩꯈꯣꯏꯒꯤꯗ ꯍꯥꯏꯔꯒꯅ ꯐꯗꯤꯒꯣꯝ ꯃꯔꯨꯁꯤꯅꯤ ꯀꯣ꯫ ꯐꯗꯤꯒꯣꯝ ꯃꯔꯨꯁꯦ ꯄꯨꯖꯥ ꯂꯣꯏꯔꯀꯥꯟꯗ ꯃꯐꯝ ꯑꯃꯗ ꯆꯥꯏꯊꯣꯛꯑꯒ ꯍꯨꯟꯕꯤꯌꯨ꯫ ꯀꯔꯤꯒꯨꯝꯕ ꯐꯗꯤꯒꯣꯝꯁꯤꯅ ꯐ꯭ꯔꯪ ꯐ꯭ꯔꯪ ꯆꯥꯎꯗꯅ ꯍꯧꯔꯛꯑꯒꯗꯤ ꯑꯗꯣꯝꯁꯦ ꯃꯪꯒꯣꯜ ꯑꯣꯏꯕ ꯑꯃꯗꯤ ꯂꯟ ꯊꯨꯝ ꯆꯪꯉꯛꯄ ꯃꯤꯒꯤ ꯄꯩꯁꯥ ꯇꯣꯟꯗꯕ ꯍꯥꯏꯗꯣ ꯃꯗꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯇꯧꯔꯤꯕ ꯄꯣꯠꯁꯤꯒꯤ ꯃꯅꯥꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐꯗꯤꯒꯣꯝ ꯃꯔꯨꯁꯤꯃ ꯁꯤꯗ ꯊꯝꯒꯦꯁꯨ ꯌꯥꯔꯦ꯫ ꯁꯣꯝ ꯅꯥꯀꯟꯒꯤꯁꯤꯗ ꯑꯩꯈꯣꯏꯅ ꯑꯩꯒꯤ ꯐꯪꯒꯗꯧꯔꯤꯕ ꯂꯩꯒꯗꯧꯔꯤꯕ ꯏꯁꯄꯦꯁꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯟꯕꯤꯔꯣ꯫ ꯑꯗꯨꯒ ꯄꯣꯠ ꯆꯩꯁꯦ ꯂꯣꯏ ꯍꯥꯞꯆꯤꯟꯕ ꯂꯣꯏꯔꯕꯩ ꯇꯨꯡꯗ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯒꯤ ꯑꯀꯣꯏꯕꯁꯤꯗ ꯁꯅꯥꯔꯩ ꯄꯔꯦꯡ ꯑꯃ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯂꯣꯠꯁꯤꯟꯕꯤꯌꯨ ꯍꯥꯏꯕꯅꯤ꯫ ꯄꯔꯦꯡ ꯑꯣꯏꯅ ꯁꯤꯕꯗꯩꯗꯤ ꯌꯥꯔꯣꯏꯗꯕꯅꯤꯅ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯇꯦꯟꯇꯛꯅ ꯁꯅꯥꯔꯩꯁꯦ ꯇꯧꯔꯒ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯀꯤꯁꯟꯕꯤꯕ ꯌꯥꯔꯦꯀꯣ꯫ ꯁꯅꯥꯔꯩ ꯄꯔꯦꯡꯁꯦ ꯁꯨꯃꯥꯏꯅ ꯁꯅꯥꯔꯩ ꯄꯔꯦꯡ ꯑꯃꯈꯛ ꯇꯧꯔꯒ ꯂꯦꯡꯗꯅ ꯊꯝꯕꯤꯌꯨ ꯑꯣꯏꯅ ꯍꯥꯏꯕꯅꯤ꯫ ꯃꯁꯤ ꯇꯧꯔꯒ ꯀꯩꯗꯧꯅꯤ, ꯍꯩꯔꯨꯛ ꯑꯃ ꯁꯨꯃꯥꯏꯅ ꯊꯝꯕꯤꯕ ꯇꯥꯔꯦ꯫ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯍꯩꯔꯨꯛ ꯑꯃꯒ ꯄꯥꯟ ꯑꯃꯒ ꯊꯝꯕꯤꯔꯣ꯫ ꯑꯗꯨꯒ ꯊꯥꯎꯃꯩ ꯑꯃꯗꯤ ꯆꯨꯈꯠꯄꯤꯔꯒ ꯀꯠꯄꯤꯗꯣꯏꯅꯤ꯫ ꯁꯤꯒꯤ ꯊꯥꯎꯃꯩꯁꯤꯃꯗꯤ ꯑꯩꯈꯣꯏꯒꯤ ꯑꯍꯤꯡꯁꯦ ꯃꯁꯤ ꯑꯍꯤꯡ ꯆꯨꯞꯄꯗꯤ ꯊꯥꯟꯕꯤꯔꯝꯕ ꯊꯥꯎꯃꯩ ꯑꯣꯏꯗꯣꯏꯅꯤꯀꯣ꯫ ꯑꯗꯣꯝꯅ ꯄꯥꯂꯪ ꯃꯆꯥꯒꯨꯝꯕꯗ ꯇꯧꯕꯤꯒꯦꯁꯨ ꯌꯥꯏ, ꯑꯗꯒꯤ ꯂꯦꯝꯇꯟꯒꯨꯝꯕ ꯂꯥꯇꯦꯟ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯒꯨꯝꯕꯗ ꯇꯧꯔꯁꯨ ꯌꯥꯏꯀꯣ꯫ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯃꯩꯁꯦ ꯃꯨꯠꯂꯣꯏꯗꯕ ꯃꯑꯣꯡ ꯑꯃꯗ ꯇꯧꯔꯒ ꯊꯥꯟꯕꯤꯔꯝꯕ ꯇꯥꯔꯦꯀꯣ꯫ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯊꯥꯜꯂꯒ ꯁꯤꯃ ꯑꯗꯨꯝ ꯊꯝꯕ ꯌꯥꯏ꯫ ꯁꯨꯃꯥꯏꯅ ꯅꯥꯀꯟꯁꯤꯗ ꯀꯣ ꯊꯝꯃꯅꯤ꯫ ꯑꯗꯒꯤ ꯀꯩꯅꯣꯁꯦ ꯙꯨꯞꯁꯤꯃꯒ ꯆꯨꯈꯠꯂꯒ ꯊꯥꯔꯝꯃꯅꯤ꯫ ꯙꯨꯞꯁꯤꯗꯤ ꯂꯣꯏꯈ꯭ꯔꯁꯨ ꯌꯥꯏꯀꯣ, ꯃꯥꯒꯤ ꯑꯩꯒꯤ ꯑꯍꯥꯟꯕꯒꯤ ꯍꯧꯕꯒꯤ ꯃꯇꯝꯁꯤꯗꯩꯁꯤꯗ ꯙꯨꯞꯁꯤ ꯀꯩꯅꯣ ꯇꯧꯕꯅꯤ꯫ ꯑꯗꯣꯝꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯋꯥ ꯉꯥꯡꯗꯅ ꯑꯗꯨꯝ ꯃꯊꯪ ꯃꯊꯪ ꯂꯣꯏ ꯇꯧꯕꯤꯕ ꯌꯥꯏꯀꯣ꯫ ꯑꯩ ꯃꯌꯥꯝ ꯈꯪꯅꯕ ꯍꯥꯏꯅ ꯌꯥꯝ ꯉꯥꯡꯉꯕꯅꯤ꯫ ꯑꯗꯣꯝꯅ ꯇꯧꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯃꯑꯣꯡꯁꯤꯗ ꯙꯨꯞ ꯑꯃ ꯊꯥꯔꯅꯤ, ꯑꯗꯒꯤ ꯃꯩ ꯑꯃ ꯊꯥꯜꯂꯦ, ꯍꯩꯔꯨꯛ ꯑꯃ ꯂꯩꯔꯦ, ꯄꯥꯟ ꯑꯃ ꯂꯩꯔꯦ꯫ ꯁꯤꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯀꯨꯟꯒ ꯅꯤꯄꯥꯟꯅꯤ ꯄꯥꯟꯕ ꯗꯦꯠ 28ꯀꯤ ꯅꯠꯇ꯭ꯔꯦ, ꯃꯌꯥꯝꯁꯦ ꯀꯟꯐ꯭ꯌꯨꯁꯀꯨꯝꯕ ꯑꯃ ꯆꯠꯅꯕ ꯑꯃ ꯇꯧꯕ ꯃꯥꯜꯂꯦ꯫ ꯀꯨꯟꯒ ꯅꯤꯄꯥꯟꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠꯁꯤꯗ ꯀꯨꯕꯦꯔ ꯄꯨꯖꯥ ꯇꯧꯕꯤꯌꯨ ꯍꯥꯏꯕꯅꯤꯀꯣ꯫ ꯊꯕꯥꯜꯅꯤꯀꯣ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ, ꯗꯦꯠ ꯅꯠꯇꯦ꯫ ꯑꯗꯣ ꯌꯥꯝ ꯍꯪꯕ ꯑꯃ ꯌꯥꯝ ꯌꯥꯎꯈꯤꯀꯣ꯫ ꯑꯗꯨ ꯕꯩꯁꯅꯕꯤꯖꯝꯒ ꯀꯩꯅꯣꯒꯅꯦꯅ ꯍꯥꯏꯈ꯭ꯔꯦ꯫ ꯃꯁꯦ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯗꯣꯝ ꯑꯩꯈꯣꯏꯒꯤ ꯈꯨꯠ ꯂꯣꯟꯅꯕꯤꯔꯒꯅꯦ ꯃꯃꯥꯡꯁꯤꯗ ꯑꯗꯣ ꯑꯩꯈꯣꯏꯅ ꯀꯨꯕꯦꯔꯁꯦ ꯀꯔꯝꯍꯥꯏꯅ ꯇꯧꯗꯅ ꯈꯣꯏꯔꯝꯖꯒꯗꯒꯦꯗꯅ ꯍꯥꯏꯕꯗꯣ ꯃꯟꯇ꯭ꯔꯁꯤ ꯌꯥꯎꯗ꯭ꯔꯁꯨ ꯈꯣꯏꯔꯝꯃꯣꯏꯅꯗꯤ ꯑꯩꯅꯗꯤ ꯀꯟꯅ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯕꯨ
ꯃꯌꯥꯝꯁꯤꯅꯁꯨ ꯀꯔꯤ ꯁꯣꯟꯒꯗꯒꯦ ꯀꯔꯤ ꯍꯥꯏꯒꯗꯒꯦꯅ ꯌꯥꯝ ꯍꯪꯕꯅꯤꯅ ꯑꯩ ꯇꯞꯅ ꯍꯥꯏꯖꯔꯒꯦꯀꯣ ꯈꯤꯇꯪ ꯇꯞꯅ ꯍꯥꯏꯒꯦ ꯍꯌꯦꯡ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯊꯥꯔꯒ ꯃꯅꯥꯛꯇꯨꯗ ꯍꯥꯏꯔꯤꯕꯁꯦ ꯑꯗꯨꯝ ꯁꯣꯟꯕꯤꯔꯣꯀꯣ ꯑꯗꯨꯅ ꯃꯟꯇ꯭ꯔꯁꯦ ꯑꯩ ꯍꯥꯏꯖꯔꯛꯑꯒꯦ ꯀꯔꯤ ꯍꯥꯏꯅ ꯁꯣꯟꯒꯗꯒꯦꯗ ꯈꯨꯠ ꯑꯣꯟꯅꯕꯤꯔꯅꯤ ꯃꯥꯏ ꯃꯃꯥꯡꯁꯤꯗ ꯂꯣꯏꯔꯀꯥꯟꯗꯀꯣ ꯚꯤꯗꯤꯑꯣꯁꯦ ꯇꯥꯔꯒ ꯏꯊꯣꯛꯀꯦꯁꯨ ꯏꯊꯣꯛꯄꯤꯔꯣ ओम यक्षाय कुबेराय वैश्रवणाय धन धान्य अधिपतये धन धान्य समिद्धिं मे देहि दपाया नमो हाइदना हाइरगा कुबेरसे खोरमजब खक्तनेबको कुबेरसे अखोई खोरमनी सिदा खोरमबा लोइरकांदा हयेंसे मीन्स नोंगानबदा कुनगा मापन निपानबा नुमिता मदुना नबे अखोई अक्टोबर की डेट 31 ओइदोइनी अदुगा कुबेर पूजा तौबिगदोइसिना डेट 30 दनी दीपानिताना नवेंबर की डेट 1 नी अहुम से खितंग मयाम कंफ्यूज अमा लेबा माली अदु लेबिरनु डेट 30 की नुमिदांगदा सुमाइना पूजा तौबिरो डेट 31 दा नरक चतुर्दशी दे जोमराज द कैंडल कतिरो डेट नवेंबर की डेट 1 फ्राइडे नुमिता दीपानितानी अदुगी नुमितुदा लक्ष्मी पूजा दगिसो आई सिगा सेम ओइबा पोता चप मानना पोतो तोरगने मयामना करमाइ तौदन ओ लक्ष्मी तानथोकदगे हाइबना चिंगबसिंगदो मदुदा हाइगदबा न चिंगबसिंगदो आई लोइनमक सेमजरके अदु मयामना ज्ञान तादे तादे न फोन याम तौरकपदुदा आइसु खुंबदा अवाबा मोइरे अदुगिदुदा अमुक मयामसे ज्ञान ताना बाइदना अइना वीडियो से ओइना सेमजरबनी मयाम पुनमक मसी येंबिरो ज्ञान तादबा मयामसु खंगजा हौननबा वीडियो से शेयर तौबिरमगदी अइना यामना मयाम मफमदा थागत पाइदो फोंदोक्सगनी अदुमगा लोइनना सुक्सोय सोइदना मसीगी पूजा से तौरगा अदोम से संखतपा अमम अखोय मयामसे हंदकी याम वारगा लेरुबा लेबा मयाम पुनमक पुन्ना नुंगाइमिनबा हाइदो ओइसी येदना सिगी पूजा से थाजबिबा हिंदू की वैष्णव धर्मबु द लाइनिंग कोइबिबा कांगबुना मसी तौरगदी काननी एदना वीडियो से सेमजबनी मसी हायरगा आई मतांग असिदा वीडियो से लोइसनजगे हयेंग की कुबेर पूजा से हेक तौखिबगा लोइनना तौखिबगा अमुक अंगनबदा कमाइन तौदना जोमराज गिदो आई अमा थागचरके अदुगा लोइनना नोंगालगना आइसे हुजिकी ओ लक्ष्मी पूजा तौबदुमा सुक्सोय सोइदना थागचरके मैम पुनमक वीडियो से लोई भाव मियेंग ताबीरगा अदोम ज्ञान ताबा मैमदो कोकपा हाइबदु ओइरगा पुन्ना फावमिन्नबा हाइबदु ओइमिन्नरसी हारिगा मतांग सदा लोइसनजे।